ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯁꯦꯝ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯕꯅ ꯀꯅꯥꯅꯣꯅꯦ ꯅꯥꯀꯣꯡ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯃꯄꯥꯟꯗ ꯃꯤ ꯎꯅꯕ ꯂꯥꯛꯄ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯝꯕ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯍꯦꯝꯕꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯤ ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯎꯅꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤ ꯅꯈꯣꯏꯕꯨ ꯃꯅꯨꯡ ꯀꯥꯡꯕꯨꯔꯅꯦ ꯍꯩ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯂꯨꯀꯣ ꯅꯨꯃꯤꯗꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤ ꯐꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯇꯨꯡꯗꯒꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯩꯊꯣꯔꯛꯄꯗ ꯅꯤꯄꯥꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯦꯝꯕꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯛꯂꯦꯁꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯌꯦꯅꯈꯥ ꯂꯨꯈꯥꯗꯒ ꯂꯨꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯆꯦꯞꯊꯔꯒ ꯆꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯒꯨꯗ꯭ꯔꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤ ꯍꯦꯝꯕꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯄꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯦꯝꯕ ꯃꯍꯥꯛ ꯍꯧꯒꯠꯅꯕ ꯇꯧꯕꯗ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯉꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤꯅꯣꯗ ꯀꯣꯛꯁꯤꯅ ꯑꯣꯟꯊꯣꯛꯅ ꯉꯥꯎꯔꯤꯕꯁꯤꯅ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯟꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯝꯕ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯕꯤꯔꯕꯒꯦ ꯉꯍꯥꯡꯉꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯑꯗꯨꯗꯨꯒ ꯉꯁꯤ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯣꯏꯅꯦ ꯀꯣꯛꯁꯤ ꯈꯔ ꯉꯥꯎꯔꯤ ꯇꯧꯏ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯤ ꯅꯪꯒꯤ ꯀꯣꯛ ꯉꯥꯎꯕꯩ ꯒꯨꯂꯤꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯆꯥꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯤꯜꯂꯥꯎꯁꯦ ꯃꯥꯏꯃꯤꯠꯀꯗꯣ ꯑꯝꯇ ꯑꯅꯥꯕꯗꯕꯨ ꯑꯗꯨ ꯂꯩꯕ꯭ꯔꯥꯅꯦ ꯆꯠꯂꯨ ꯒꯨꯂꯤꯗꯣ ꯄꯣꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯨꯂꯤ ꯑꯗꯣ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯐꯣꯏ ꯑꯃ ꯄꯤꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯂꯐꯣꯏ ꯑꯗꯣ ꯆꯥꯁꯜꯂꯤ ꯏꯁꯤꯡꯈꯔ ꯊꯛꯂꯕ ꯃꯇꯨꯡꯗ ꯒꯨꯂꯤ ꯑꯗꯨ ꯆꯥꯁꯤꯟꯈꯤ ꯑꯗꯨ ꯐꯥꯎꯕꯗ ꯍꯦꯝꯕ ꯃꯀꯣꯛ ꯉꯥꯎꯕꯗꯨ ꯏꯐꯠ ꯐꯠꯂꯝꯗꯦ ꯃꯍꯥꯛ ꯐꯝꯒꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯃꯟꯈꯤꯕꯅ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯅ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤꯃꯅꯅꯦ ꯀꯨꯝꯒ ꯂꯥꯏꯒ ꯄꯥꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯤ ꯎꯅꯕ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯍꯜꯂꯛꯎ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯆꯤꯡꯅꯕ ꯃꯤ ꯂꯩꯔꯕꯗꯤ ꯑꯩ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯈꯣꯀꯣ ꯑꯗꯨꯒ ꯃꯤ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯃꯤꯡ ꯃꯊꯥ ꯍꯪꯉꯨ ꯅꯈꯣꯏꯅ ꯉꯥꯡꯅꯕꯗꯨ ꯑꯩ ꯁꯣꯝꯗ ꯇꯥꯒꯦ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯤꯁꯛ ꯈꯪꯕ ꯃꯤ ꯌꯥꯎꯔꯛꯂꯕꯗꯤ ꯈꯧꯗꯦꯝ ꯂꯧꯀꯦ ꯑꯍꯝ ꯑꯍꯥ ꯍꯥꯏꯗꯅ ꯅꯉꯣꯟꯗ ꯏꯪꯒꯤꯠ ꯄꯤꯔꯛꯀꯦ ꯑꯗꯨꯗ ꯀꯧꯁꯤꯜꯂꯛꯎꯀꯣ ꯑꯩ ꯃꯤꯠ ꯄꯥꯡꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯍꯤꯞꯀꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯍꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯤ ꯂꯥꯛꯑꯣꯕ꯭ꯔꯣ ꯀꯣꯛꯁꯤ ꯅꯪꯕꯨ ꯉꯥꯎꯔꯝꯕꯗꯒꯤ ꯆꯤꯛꯂꯤ ꯇꯧꯔꯛꯂꯦꯅꯦ ꯁꯣꯔꯒꯥꯁꯤ ꯏꯐꯨꯟ ꯐꯨꯡꯒꯠꯂꯗꯅ ꯄꯨꯛꯀꯥꯁꯤ ꯇꯩ ꯀꯪꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤ ꯒ꯭ꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯕꯨ ꯊꯦꯡꯊꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯂꯤꯕꯗꯨ ꯑꯃꯠꯇ ꯈꯨꯝꯗꯕꯗꯨꯗ ꯍꯦꯝꯕꯅ ꯅꯪꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ
asumna hairaga hembana leithorakpadadi kanasu leiramdi hemba karinone haiduna nahaktangdi khanjani haujikta kanagumba ama mahaki manakta laklaga phamthakhiba adubu mahaki nupi thoinu nattabarane haiduna wakhan khanduna leiringai thoinu mapanda kanagumba amaga wari sanakhibagi khonjel tai matam aduta hembana kanano na mapanda wari sanari basina haujik phamlam libuduna kana aina mit ushin khibuda aisi katang kyan ngawra male adumna khanduna leiringai hembagi manakta thoinu parap changchilakli adutuga hakchang khara nungai birabro iruja maithaja naba tawrosiraba hai yani ne aibo hakchang chi nungai ti hospital da chapna phagadra na khalam ni bani kanano hojinanga wari sari baduna kaino haisibo aidi kanam taga wari sari na hai hori kanangu mangol da kanaga no mo wari sakhiba daine nangbo as aidi chaksang da lai haibani mi nangbo kari nang chaksang da leiba ngaikho ngasai ibani wari sanaraba matung da nang aigi nakta laktuna phamlam bro phamlam deda phamlam diye ai yara roi hospital da amtang chananaba tausi nangki chak chaba khotpa irujabaga lairi gari do thorang to asum na hairakpadu ta thoinusu hoi haiduna mahak sumpi maro loisin khri aduga hemba bu sauduna puthokba honai adubu hemba makok ngawmun khibana mahak awgatpa phawba ngamdaduna phamungda bom launa amu haithaki tawribasi da yara roi khangladuna hemba na hai aige phone da ne nupa macha mal kaudaba yara roi maming dubu ai bo ri kanang jangam banida adum na hairakpada thoinuna ibom charo haidun hangakli maduda hembana hoine ibom chadam ta phol tawne kari noina mi maming ga sina kausalak libasina asumna wakhan khandu leiringai thoinuna hembagi phol adu lawduna ibom chada phol tawduna haujik hembado makok ngawduna kainoma tawduna leiri aduna hospital da amukta chamin sila o haiduna kaukri matam aduta ibom chasu hoi laklage ai somda thabak ama paisilure masi loigadore masi loibaga laklage minute kunmukta mak ngairammo hairakli matam aduta hoi hainaraduna thoinusu phone thamkhri hembana hai surgasi ipun phungatladana pukasi pangkangda kangkhatpugum ningkhre ai ki puksibu kangkhatpran henangbo kaino haibidubo pupudi handagi khradi kangni ado karimtadi henkatira as isasi lengam sangam tabugum tobi othokdo wakhre magi bom cha haibuduna ne kitang thuna lakpidabadi phagadabani nati aina ngasai chasingki buguli du ona khraba jala hai nangi dubu abu kana ba guli ke pisilak da brane nangbo kaino haibidubo ai buguli masa khangdabadawna hoida adu hangbagi wani tawriba singasida hemba karino haiba gyan tadi masana marol ama wariba lengam sangam daba makukna marol mangawba jat ki thabak kaya ama tarokpa sida hemba mahak siraga tawriba jala haiduna ipai thabai dakli masigi matungda ibom chado parap lakle matam madutta hembagi kada changsilaktuna kaido birabage tamo haiduna hangi hembara airo ngarang khara hentin khibnara karino khangdre koksi pangau da ngawi sorga si ipun pungatladana puksi isak sai adugane puksi chune kangkhatpagum towi ibani hospital phawudang chalusi natei maga asumna haineraduna thoinu hemba amadi bomsa mokhoi ahum punna hospital da hebabu ibom chana pamgum lakum tawduna puthuraklaga hospital da punna lakminari hospital jawrabada hembabu doctor na yamna kupna kari tawbage haiduna check tawduna yengli adabu doctor ge saita ge thi kari amata tawdi haiduna khumakli kokta kari gumba soiba mata sulaiti haiduna masiri ge di kok ngawri badu pharana ba amati puk abu kari badu pharana bage damakta hidat langthak khara sasi haiduna hidat langthak khara iraga thadorakli hemba hidat langthak singa du charabasu kari mata ikang kanadana mahak phamungda dumak leiri madam di basom thingting kibana ibom chana tamo haujikti ilang thak charbanina phrak lagarida ado tamuna sinabi thabak singdo ai amtang mathang kumna sena hodrabadi yaroidori aduna ai chananaba tawrage aduduga nungda nungai latragadi amuk kobiro tamo hoi bomsa nangna khara ai gi ting khara pau yum sida miron ga leitabaga atei basna di kari ngamluni aduna ne aina phol ha tawbaga nang lauko hoi phani tamo adudi ai amuk chalu khige hoi chalo
asumna hairakpa adutta hembagi manakta phamlamba ibomcha parap thokri thoinuna ibomcha bu mangol phawba thindokluri matam aduda thoinuga ibomcha ga no khiduna wari watai sanabagi khonjel hembada tari madu tabada hembana aini somda hakcha nungai tadana leiraga mana nupa na haga gega wari ga sanaradana masigi nupisi kayada yengone mase asum naw khan khandro leiringai thoinu wakal khara nungai tadana changi aduga khara phabira bro karmai tawgi hoi phabalai nang ga ibomcha ga hainaribadu karino kari su hainadina hoi nasin thiro hawika mangol dana khoi no kheduna wari sanaribadu ai siana abe henjalagde sirani haidana khoi harauri bro as taninge ko kari wangak sangan wodubo ibomcha do chalamdai do da iteima chalurage sikatani hairamba ina so hoi ibongo haibadani sibu kaidoroge no kheduna wari sanai gaina kraida noge no pagamda changte ko ai noi adum nai ngonda midam gado aina si khagadi nang ibomcha ga laigi sini nang khalise as kaidoroge banangbo ngahangai haidabu wa yam ngangi hoi nang ngahan makai tawdaba thabak taroknabadi ngahan makai ngangdaba wa yam nga kani ko swaida kuida lebiranu yeng chanin rena sakto asumna hemba sat phalano da mai do lesinki thoinu tawriba se khara singnaraduna maha amaiba amagi manakta chatuna maiba tanarage haiduna khalli adubu hemba hunduklamadi yadabanina mahakna phone tawduna mahaki mapamgi mamada phone tawkhri mamado paw adu tabada nungthil numitang waram adu da laklage hairam laga phone adu thamkhri thoinu mamado khara thuna laklabadi fakhrani da haiduna leiri somtana hembato wari watai sanaba yasalakri isau palang da langri nanga wari sanari boto kanano nang ai khangana nupa koirabra haiduna matamaru da thoinu na asukku leminarakpasi adugumba wahai nomata phawba haidabani aduga masi nahangna tawribasi karino haiduna makhoi ani do tattana khanara khalakli somdana kamdori thauba asomda hembagi mayumadu da kari bu tholom gadori banu haiduna mahak wakhal jamna charangnari maram aduna hembagi lekai da laktuna hembado kari tawriba jano haiduna yengchinabagi damakta lakli matamdu nungthilgi pung ahumuk tarabani thawbana adumna hembagi lekai da lakpa adutta thawbubu hana masak khangba miyoi amana thawbubu kaurukli matamadu da thawbana karomdagi noi thajatana asumna hairakpaduta miyoi aduna aisi nangbu ubudu da changchalakliwani kadaya chakke haibano nangbo adumna hanglakpaduta thawbana sida thaba ama lei adugi lakpani noigi hembadubu karmain tawrige dubu mana handak thabak ama tanabadu phangkhrabro adumna hairakpada miyoi adudi khangjadabanina hembadu thabak kadu chapangdo mandrida ngarang kainoma tawroi haibra karino ngasayu hospital daga yamna chakhibani haujiksu karino yamna ngange dana makhoi lawnakhibagi makhol tai mati mano mama hoi kauraga wayen nani ran tawnakhibani aisu haifiti tangami adu lawna khalakpadu da aisu hainiraktra amuk tholakle maduki hem baiba nupa adu ngan makhai tawdaba thabaka yamna tawkhalakli ha kaidoraba hema sirabo sidi henangsu aina haidi koigi yumthangnaba hembadu ngan makhai tawdaba mawong haibati mi singsi lana uba mahaki nupidubu aina koirabra ka kaidan tawklabi wanida nangdi kari khumiba aina hera karaidagi wanoda aikoidi igi nupi lejari ka kaidana aisu kari khara khumamme adu mana nongta haiba maruk nati mana dak tawklibasi ai kyantadi phare adudi aisu amuk chalukhige nangbu thabak lakpani daine mane adu ring dang mayam nong atang punjidana yayi asumna thauba duga miyo duga wari ngak sanaraba matungda nipa adu chatkhri thauba gari khamlaga ngahak hembagi jum adomda aiphet jingakli aduga nokphet tawduna mamai handuna thaukhri matamadu da thaubaga wari sanariba nipa aduna karinune aigi taw thawbusina tawribasibo suna kana lakadabna tarni madi aduga hallaga thaukhri magi ji pochai korombagi orajala kanana khangbano handakti hembasu khaga ngawba horokle asisu khaga ngawba horoktani thika tawbo ngai handakti ngawro haisin murum solaga nipa ado adumak chatkhri somdana thawbati wakhal nungai man khriduna amaiba
ꯃꯪꯒꯣꯜ ꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯣꯜ ꯆꯥꯎ ꯊꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨ ꯊꯧꯕꯅ ꯑꯣꯖꯥ ꯑꯩ ꯑꯇ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯀꯩꯗꯧꯕꯤꯔꯕꯒꯦ ꯑꯣꯖꯥ ꯑꯩ ꯎꯔ ꯆꯤꯜꯂꯤꯁꯤꯕꯣ ꯍꯥꯏ ꯅꯪ ꯎꯔꯒ ꯆꯦꯟꯕ ꯅꯠꯇꯦꯅꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯣꯠ ꯑꯃ ꯄꯤꯒꯦꯗꯅ ꯊꯝꯕ ꯅꯪ ꯎꯕꯁꯤꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯅ ꯂꯧꯊꯣꯛꯄ ꯆꯪꯒꯦꯅ ꯆꯦꯟꯁꯤꯜꯂꯤꯕꯅꯤ ꯍꯥꯏ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯣꯖꯥꯅ ꯇꯧꯕꯤꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯤ ꯑꯗꯨꯗꯨꯒꯤ ꯑꯩ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯇꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯈꯥ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯄꯥꯎ ꯄꯤꯔꯛꯎ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯝꯂꯨꯔꯣ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯀꯦꯁꯦ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅꯕꯨ ꯇꯧꯍꯧꯔꯒꯦ ꯑꯣꯖꯥ ꯑꯩꯒꯤ ꯍꯦꯝꯕ ꯍꯥꯏꯕꯗꯨ ꯃꯥ ꯈꯔ ꯅꯥꯔꯕ ꯖꯥꯠꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯒ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯤꯒꯁꯤ ꯄꯉꯥꯡꯗ ꯉꯥꯡꯉꯦꯗꯅ ꯍꯥꯏ ꯂꯥꯟꯅ ꯎꯕ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯒꯁꯨ ꯍꯧꯔꯛꯑꯦꯅ ꯍꯥꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯅ ꯊꯕꯛꯇꯨ ꯀꯟꯇ꯭ꯔꯦꯛꯇꯨ ꯑꯣꯏꯅ ꯄꯥꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯖꯥ ꯍꯣꯏꯅꯦ ꯅꯣꯏꯒꯤ ꯀꯟꯇꯦꯛꯇꯨ ꯑꯩ ꯈꯪꯗꯦꯅꯦ ꯑꯗꯣ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯑꯣꯗꯅ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯂꯥꯛꯆꯔꯤꯕꯁꯤ ꯍꯥꯟꯅ 1,000 ꯄꯤꯖꯔꯝꯃꯦꯗꯅ ꯁꯦ 5,000 ꯄꯥꯏꯁꯟꯕꯤꯌꯨ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛꯁꯤꯒ ꯅꯪꯅ ꯄꯤꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ ꯑꯣꯖꯥ ꯌꯥꯝꯃꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯥ ꯅꯠꯇꯦ ꯌꯥꯝꯃꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯟꯇꯤꯛꯅꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯑꯄꯤꯕ ꯈꯔ ꯂꯧꯕ ꯇꯥꯕꯅꯤ ꯊꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯨ ꯁꯦ 2,000 ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯁꯦ ꯃꯇꯨꯡ ꯅꯤꯄꯥꯗꯨꯅ ꯐꯒꯠꯂꯛꯄꯒꯤ ꯄꯥꯎ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯎ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯕ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯆꯠꯈ꯭ꯔꯤ ꯃꯪꯒꯣꯜ ꯆꯥꯎꯅ ꯃꯁꯤ ꯈꯔ ꯊꯣꯛꯀꯗꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯊꯧꯕ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯗ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯝꯂꯤ ꯂꯇꯥ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯃꯤꯑꯣꯏ ꯈꯔ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯍꯦꯝꯕꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯥꯛꯇ꯭ꯔꯒ ꯑꯩꯅ ꯅꯥꯔꯒ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯂꯟ ꯊꯨꯝꯂꯁꯦ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯪꯆꯩꯗ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯏꯌꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯕ ꯋꯥꯅꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯇꯧꯕ ꯏꯌꯥꯅꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯃꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅꯁꯨ ꯑꯩꯁꯨ ꯑꯗꯨꯝꯅ ꯆꯤꯡꯅꯔꯤꯕꯅꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯔꯤ ꯊꯣꯏꯅꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯍꯦꯝꯕꯒꯤꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯑꯩ ꯈꯪꯉꯦ ꯃꯈꯣꯏ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡꯁꯦ ꯑꯗꯨꯝꯅ ꯍꯦꯛ ꯌꯩꯊꯔꯕꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯊꯝꯕꯧ ꯀꯧꯕ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯨꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯇꯝꯗꯤ ꯈꯔ ꯊꯦꯡꯖꯜꯂꯛꯂꯤ ꯍꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯍꯦꯝꯕꯅ ꯁꯣꯝꯗ ꯆꯨꯔꯣꯟ ꯄꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯥꯛꯁꯨ ꯇꯧꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯦꯝꯕꯗꯣ ꯐꯝꯕꯥꯡ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃ ꯑꯣꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯕꯣꯝꯆꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯏꯕꯣꯝꯆꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯂꯒꯦ ꯏꯇꯩꯃ ꯍꯥꯏꯔꯛꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯣꯝꯆꯥꯗꯣ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤꯒ ꯇꯧꯗꯨꯅ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯍꯦꯝꯕ ꯏ ꯎꯔꯗꯨ ꯐꯥꯎꯕ ꯆꯕꯦꯡ ꯉꯥꯡꯕ ꯂꯦꯞꯇꯤ ꯃꯁꯤꯗꯒꯤꯗꯤ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯣꯏꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯂꯒꯦ ꯅꯄꯥꯕꯨꯡꯁꯨ ꯑꯃꯥꯏꯕ ꯑꯃ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯣꯝꯆꯥ ꯍꯣꯏꯗ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯍꯦꯝꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯆꯠꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ
ꯌꯨꯝꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯩꯗꯣꯔꯤꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯁꯤꯗꯣꯏꯅꯤ ꯅꯈꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯨꯔꯣꯟ ꯄꯔꯣꯟꯗ ꯂꯣꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯐꯗ꯭ꯔꯥꯛ ꯑꯁꯤꯕꯒꯨꯝ ꯂꯩꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕ ꯊꯣꯏꯅꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯍꯦꯝꯕꯕꯨ ꯄꯨꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯗꯣꯛꯇꯔꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯃꯥꯒꯤꯁꯤ ꯆꯈꯥꯎꯁꯤ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯆꯈꯥꯎꯁꯤ ꯐꯅꯅꯕ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯈꯔ ꯊꯥꯅꯅꯕ ꯇꯧꯁꯤ ꯑꯗꯨꯕꯨ ꯆꯈꯥꯎꯁꯤ ꯗꯥꯏꯔꯦꯛ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯇꯤ ꯐꯪꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯣꯝꯆꯥꯅ ꯗꯣꯛꯇꯔ ꯆꯈꯥꯎꯗꯨꯗ ꯗꯥꯏꯔꯦꯛ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯐꯪꯗꯦꯗꯅ ꯍꯥꯏꯔꯒ ꯀꯔꯝꯍꯥꯏꯅ ꯆꯈꯥꯎ ꯁꯣꯛꯄ ꯍꯤꯗꯥꯛ ꯊꯥꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯈꯥꯎ ꯁꯣꯛꯄꯁꯨ ꯆꯥꯕ ꯌꯥꯕ ꯁꯣꯛꯇ꯭ꯔꯒꯁꯨ ꯆꯥꯕ ꯌꯥꯕ ꯍꯤꯗꯥꯛꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯇꯦꯁꯁꯤꯡꯁꯤ ꯔꯤꯖꯜ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯒ ꯏꯕꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯔꯤꯖꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯉꯥꯏꯔꯣ ꯑꯗꯨꯒ ꯔꯤꯖꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯏꯅꯥ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯔꯗꯨꯅ ꯉꯥꯏꯃꯤꯟꯅꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯗꯣꯛꯇꯔꯅ ꯔꯤꯖꯜ ꯑꯗꯣ ꯐꯪꯂꯦ ꯑꯗꯨꯕꯨ ꯔꯤꯖꯜ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯥꯏꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨ ꯉꯛꯆꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗꯣꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯂꯤ ꯌꯨꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯍꯦꯝꯕꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯐꯝꯂꯒ ꯂꯩꯔꯝꯈꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯇꯔꯥꯝ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯟꯈ꯭ꯔꯦ ꯍꯦꯝꯕꯗꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯃꯄꯥꯕꯨꯡꯗ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨ ꯄꯨꯕꯤꯔꯛꯂꯕ꯭ꯔꯥ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯄꯗꯤ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ ꯑꯩꯅ ꯂꯧꯕ ꯆꯠꯂꯨꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯥꯅ ꯁꯨꯝ ꯑꯥꯗꯒꯤ ꯌꯦꯡꯂꯛꯄꯗꯅꯦ ꯏꯕꯨꯡꯉꯣꯁꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯉꯤ ꯑꯗꯨꯅ ꯍꯤꯒꯥꯏ ꯋꯥ ꯇꯧꯕ ꯄꯣꯠꯁꯦꯝ ꯈꯔ ꯆꯪꯂꯦ ꯑꯗꯨꯅꯅꯤꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯏꯕꯨꯡꯉꯣꯁꯤ ꯄꯣꯊꯥꯖꯔꯁꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯍꯦꯝꯕꯗꯣ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ